mayang machasingnadi akhoi gi Kangleipak Manipur asi sen tanbagi paisa tanbagi khwaidagi nungaiba mafamni haiduna atop state dagi atop mafam dagi mayang machasing laktuna sen tanari karbar tonari aduga akhoi Kangleipak gi irecha singsina sen tanbagi damak paisa tanbagi damak atop mafamda atop state da chanari masi karigino Kangleipak asi gi irecha singdi isil naw singdi wadana paisa tanba pami sudana paisa phungba pami makhut masa motningde humang thokningde ananba atangba dress haplaga nungairaba AC khilaba ka adugi manungda famlaga wadana paisa tanba pami migi minai oire mayang masa singde akhoi wakhalon manadi makhoidi migi makhada thabak suningde migi makha poningde migi minai oningde maram adunani moina akhoi Kangleipak asida changlaga akhoi suningdaba akhoi tawningdaba akhoi painingdaba thabak kayama moina suriba moina pairaba maning tamna migi makha pondana makhoi gi oiba achauba apipa awaba khaidana paning tamna business macha mangom tawrisi kudam oina suhing sumba khungo photba calendar yonba gari yonba adagi sam kakpa makhoina suriba makhoina tawriba thabak singse akhoi gi Kangleipak asigi irecha sing tawbada kari kai awaba thabak ni khutsa motna ba thabak ni mina nokna ba thabak ni mina hanthana yengna ba thabak ni na khalak hundo ba singdo hojikti mayang macha singna thira suraga hojikti makhoi crorepati oikre iramdam Kangleipak ase hojikti makhoi gi oikhidore makhoi na mapu sare akhoi Kangleipak irecha singna mapalamda leye chawkhatlaba mafamduda leiraga thada lising kuntra fangina harawri singdo migi minai oiraga mayang singi minai oiraga fanglakpa selnapse kanana su khandi